LEIBAK ASIGI KONUNG Delhi Nungshit Asi Adukki Matik Motle Haina Central Pollution Control Board (Cpcb) na Thadorakpa report amana HAIRI. Cpcb gi real time data gi matung ina ngasi ayu pung 10 da nungsita yawba amotpagi chang onbada air quality index AQI adu Chahumga kuntarukta laiba thengnaki aduga Burari crossing gi oina chahumga subna manga da leiri ngarang faubada Delhi gi AQI asi changsata chaniga yankai tarukta laibana poor category da chali haina report asina pali nakalamarom Noida amasung Gurugram gi oina AQI asi chaniga sumna nipana amasung Chaniga yankai ni thoi mathang sena leiba thengnari nungsita yawba amotpagi chang asi hantha hannaba honabagi khongthang ama oina Delhi gi Anand Vihar da anti smoke gun sing sizinaduna ising kapthokre pausida hai Punjab amasung Haryana da lobukta paktangnana mai thabagi thabak chathaba asinasu Delhi gi nungsit ki phibam padhantaba asigi achoba maram ama oiri hauji faubada lobukta mai thabagi thodok 2,500 rom thokibagi report leire hairi